ꯕꯦꯝ ꯅꯪꯕꯨ ꯁꯦꯟꯅꯕꯅ ꯏꯟꯊꯧꯗꯥꯡ ꯑꯣꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯍꯦꯟꯕ ꯂꯝꯂꯥꯟꯕ ꯃꯍꯥꯛ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕꯁꯤ ꯆꯣꯏꯔꯣꯜꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯋꯥꯗꯨ ꯉꯥꯛꯇꯅꯤ ꯇꯥꯃꯣꯆꯥ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯂꯥꯟꯒꯅꯤꯀꯣ ꯑꯩ ꯅꯣꯡꯃꯇ ꯑꯗꯨꯃꯥꯏꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯅ SMS ꯑꯗꯨꯛ ꯌꯥꯝꯅ ꯊꯥꯔꯒ ꯅꯪꯅ ꯑꯃꯠꯇꯁꯨ ꯍꯜꯂꯛꯇꯕ ꯑꯗꯨꯒ ꯑꯩꯅ ꯀꯣꯜ ꯇꯧꯔꯨꯔꯕꯁꯨ ꯋꯦꯇꯤꯡ ꯑꯗꯨꯝ ꯂꯩ ꯃꯁꯤꯕꯨ ꯀꯅꯥꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯋꯦꯇꯤꯡ ꯍꯦꯛ ꯂꯩꯔꯗꯤ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯒꯗ꯭ꯔꯥ ꯑꯩꯁꯦ ꯌꯥꯝ ꯊꯥꯖꯗꯕꯒꯤ ꯋꯥꯔꯣ ꯑꯩ ꯑꯗꯨꯃꯛꯇꯤ ꯍꯥꯏꯈꯤꯗꯦ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯪꯖꯕ ꯈꯛꯇꯅꯤ ꯅꯪꯕꯨ ꯑꯩꯅ ꯌꯥꯝ ꯁꯦꯟꯅꯕꯁꯤꯗ ꯋꯥꯔꯧꯔꯕ꯭ꯔꯣ ꯇꯥꯅꯤꯡꯗꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯇꯥꯅꯤꯡꯉꯔꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯇꯥꯃꯣꯆꯥ ꯅꯪꯅ ꯈꯜꯂꯤꯁꯤ ꯑꯩꯁꯤ ꯅꯨꯄꯥ ꯀꯣꯏꯔꯦ ꯁꯤꯅꯤꯅꯦ ꯅꯨꯄꯥ ꯅꯪ ꯌꯥꯝ ꯍꯧꯁꯅꯨꯀꯣ ꯉꯁꯤꯅꯦ ꯑꯩꯅ ꯁꯣꯔꯣꯛꯇꯅ ꯂꯋꯥꯏꯗꯨꯗ ꯁꯨꯗꯅꯤꯍꯦ ꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯣꯛꯑꯒ ꯈꯥꯡꯕ ꯍꯥꯏꯗꯨꯅꯤꯅꯦ ꯁꯤꯗꯤ ꯃꯁꯛꯁꯤꯒ ꯅꯣꯛꯑꯣ ꯑꯩ ꯅꯪꯅ ꯅꯣꯛꯄꯗ ꯀꯩꯁꯨ ꯊꯤꯡꯖꯗꯦ